Hi ma'am, Mami hopes na ma'am we kono na khurumjari mayangi mamangda subscribe tawiyo, like tawiyo, share tawiyo video. Aigidi kaino kana aina ngasi YouTube ta kaino khara tanjabase ai mayangi adaidi mayangi punsi adaidi mayangi awaba taraba mayangi da mun kathokchage na ai sigumba social media da thokcharapane entertainment plus kaino subscribe tawiyo masina yengo dum ai mayam da ichin thiroi isagi da mutta ai YouTube channel hangmana te asengwai di khangaba mayam da chin thiroi mayam da aina oi da pada ba kai ngamoi asengwai de akhoi manipur da thoiba thodo wa thok adaidi nungairaba awaba mayam se akhoi kappe mittagi pi taraka wa thamoi jida masibu khali ko ima leba ki da mutta ima gi da mutta kai gumba kharadi tawjaram ge haibdu ka mayam dawri pesa khaya pa ma to ado अखोई मणिपुर की असेंब सिगी वाजे लोई थमगरजेबको अखोई मणिपुर की इचन इचे चही तरा तरे त्राइम पांत्राम पन अदैदी इनाउ नुपी इचा नुपी याम लैरिब खंबा खितंग खितंग हनजेब खंबा फ्यूचर जे कइनो गना असाई रील्स नमगा अदैदी WhatsApp ता अदैदी Facebook ता अदैदी group ki mamang da communities oiba daidi wangang na ba matong na ba akhoi leiba natiba nasan sa thau chilangani nasan sa na dipel oi tongani karam pham da leini karam pham da hingani haiba do khangba adu hana khangje ba khangba ai yam khang ba hairu ba nate aingon da noi hen khangani asem wai di khangba ai di sum haija ba sum lausha ba ni mayam mang da khangba noi da ina asa adu da we da we na loina haiba natiba nasi akhoi gi manipur da leiba isinau mayam adaidi youth leiba sei kun ma thukun toi kun mari kumanga kuntra manga sigi mayam sina masa da ngasi I handa bagi aigi ima leiba aigi aseng bagi ne se kai gi no hakena nang nonga nei numi ta bo aina saraiba aina thaleiba aina leireiba mafam do aina nungsi draga di ngasi leiba generation atopa mama tongan mama samatana ngasi bauta manipur nungsi bangamoiba mama je phajana polak taba phajana le taba mim tana manipur nungsi ngamoiba aseng bagi di kaino gana manipur nungsi ga do mi di mama ma khata da leiba mi do adu nungsi ga me so da reels namaga manipur ki culture manipur ki traditional sesal laga se ke ga bollywood ki hollywood ki loi tharo pi do se lo ro kaino khama noina set ki harga noina tawge harga bollywood ki mayam do set lo yu thaga sorok ta new year numita adu ada na to basu mayam yawi adaidi keno to basu mayam yawi loina yu tha lai ra bra manipur gi keno mayam che ai nupi khara khatana akhoi gi manipur gi parja akhoi gi manipur gi keno mayam do ching dhan ba je tawum je ai gi traditional se laga ai gi traditional culture gi dress se laga ai gi culture gi ai gi identify hoi bo poto adu se laga ngasi google da yauraiba akhoi gi language se ngasi hindi da translation tawse ba khaba hindi da gangang je ba hindi da hang je ba nang cha ra bra ga na hang kan da ko khama hindi da dum akhoi gi manipur gi lon ngang de hindi da hang kan manipur je takan tham google tham ga na akhoi gi maitai me to thak tholi ba khamba akhoi maitai me tam se apha pham da leina hon se ngasi google na masak khangai ba ngasi new generation akhoi na de jo ai lau jari ko kai no ga na manipur si da karyam ba खरना चंगजलगा अखोई इथक्ता तौबा अदैदी कनो तौबा ngasi je अखोई gi manipur da leiba kanglai cha mayam अदैदी इपा इपु लेरंबा mayam होनरंबै नत्रो ngasi अखोइना ngasi social media da अदैदी कनो da net da अदैदी google da अखोई gi language yauraiba अखोई gi punsi अखोई future yaurai je अदो सोना फनेक अमा सेलगा मबुक खरा वलगा मथकी कनो ब्लाउज लिलिनी अदै कमार करंबा मफम दा लिलिनो बो खंगदबिदा अंगांग मसा खरने दा as reels na mini adu na mini ada na mini and they adu ni ada ni and had to do the tawum je nang bu sida ba nang adu nang mu min nu shi gidro nang bu karam phang da lai dino manipur gi film be sa na tawja bu di tawja moi gi life ti tonga le moi gi punchi moi gi future akoi cham na le do loina bollywood jeng hollywood jeng na akoi loi tawr ji ne adu de ha akoi loi chala je ba lai ta mui kai de no kamba adu dum ona de nam da loi la tro adum bani da akhoi gi maitei gi china wai da ju phat mayam nei na ha ngai da ju adai di afaba ma pa na warak pa afaba mayam su lei ngasi akhoi na khutta khulai pa ga lan hori ba tawri mayam se kanga ba si ji da ne kamba tholak ka doi ba emotion mayam adai di future na sa gi depression mayam akhoi ju thawai ji da pu ba ngam de kanga ba
ꯑꯗꯨꯅꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯩꯗꯤ ꯏꯃꯥ ꯏꯄꯥ ꯃꯌꯥꯝꯁꯦ ꯑꯃꯈꯛꯇꯪꯅ ꯆꯦꯟꯊꯍꯟꯕꯁꯦ ꯇꯧꯍꯟꯒꯨꯝꯁꯤ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯁꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯃꯒ ꯈꯟꯅꯕ ꯌꯥꯗꯦ ꯁꯥꯎꯅꯕ ꯌꯥꯗꯦ ꯃꯩꯇꯩꯅ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯑꯗꯩꯗꯤ ꯀꯨꯀꯤꯅ ꯑꯗꯨ ꯇꯧꯔꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯉꯁꯥꯏꯒꯤ ꯔꯥꯏꯌꯣꯠ ꯑꯣꯏꯅꯕ ꯄꯣꯠꯁꯦ ꯇꯧꯈꯤꯑꯕ ꯈꯪꯕ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃೀꯗꯤꯌꯥꯗ ꯉꯥꯡꯉꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯍꯟꯁꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯈꯪꯉꯕ ꯈꯤꯇꯪ ꯋꯥꯈꯜꯁꯦ ꯑꯥꯎꯠ ꯇꯧꯁꯦꯕ ꯈꯪꯕ ꯁꯣꯁꯤꯌꯦꯜ ꯃೀꯗꯤꯌꯥ ꯁꯨꯝ ꯌꯦꯡꯉꯨꯅꯦ ꯋꯥꯈꯜꯗꯣ ꯀꯩꯅꯣ ꯗꯤꯄ꯭ꯔꯦꯁꯟ ꯑꯗꯨꯝ ꯀꯥꯗꯕꯅꯦ ꯑꯉꯥꯡ ꯃꯆꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯣꯟ ꯄꯥꯏꯍꯜꯂꯤꯗꯅ ꯑꯉꯥꯡ ꯃꯆꯥꯁꯦ A to Z ꯑꯅ ꯑꯝꯇ ꯌꯦꯡꯉꯝꯃꯣꯏꯕ ꯈꯪꯉꯕ ꯉꯁꯥꯏꯒꯤ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯕ ꯑꯗꯨ ꯁꯥꯟꯅꯕ ꯆꯍꯤ 5 ꯑꯩ ꯍꯥꯏꯕꯤꯒꯦꯕ ꯈꯪꯉꯕ ꯃꯃꯥ ꯑꯃꯅ ꯃꯄꯥ ꯑꯃꯅ ꯑꯗꯩ ꯃꯃꯥꯅ ꯁꯣꯝꯗ ꯋꯥꯔꯤ ꯇꯥꯗꯧꯒꯤ ꯑꯗꯩ ꯅꯨꯡꯁꯤ ꯅꯤꯉꯣꯟꯒꯤ ꯁꯤꯁꯤꯅ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯄꯣꯔꯛꯑꯣꯏ ꯁꯤꯁꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯣꯔꯛꯑꯣꯏ ꯀꯩꯅꯣ ꯍꯥꯏꯗꯅ ꯑꯉꯥꯡꯅ ꯇꯝꯍꯧꯁꯤ ꯁꯦꯝꯍꯜꯂꯝꯁꯤ ꯈꯪꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯆꯨꯝꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯅꯥ ꯂꯩꯅꯤ ꯍꯥꯏꯔꯒꯅ ꯉꯁꯥꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯦꯝꯃꯤꯕ ꯑꯗꯩꯗꯤ ꯂꯦꯛꯆꯔ ꯑꯗꯩꯗꯤ ꯀꯟꯀ꯭ꯂꯨꯖꯟ ꯀꯥꯏ ꯄꯨꯔꯛꯀꯅꯤ ꯀꯟꯐꯔꯦꯟꯁ ꯇꯧꯔꯒ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯑꯣꯏꯕ ꯗꯣꯛꯇꯔꯦꯠ ꯑꯗꯩꯗꯤ ꯃꯌꯥꯝꯁꯦ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯁ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯅꯤ ꯃꯅꯤꯄꯨꯔꯗ ꯅꯪꯅ ꯑꯣꯏꯅꯤꯡꯕꯗ ꯑꯣꯏꯅꯤ ꯍꯥꯏꯕ ꯌꯥꯗꯦꯕ ꯈꯪꯕ ꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯅꯪꯅ ꯍꯩꯅꯤꯡꯉꯦ ꯑꯣꯏꯅꯤꯡꯉꯦꯅ ꯍꯦꯛꯇ ꯅꯪꯅ ꯑꯁ ꯑꯩ ꯁꯤꯗ ꯑꯩ ꯍꯥꯏꯅꯤꯡꯗꯦꯀꯣ ꯑꯁꯦꯡꯕꯩꯗꯤ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯁꯤ ꯍꯥꯏꯔꯒ ꯈꯪꯉꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯈꯔꯁꯦ ꯑꯩꯈꯣꯏꯅ ꯎꯖꯩ ꯑꯗꯩ ꯊꯦꯡꯅꯖꯩꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯒꯗꯧꯕ ꯉꯁꯥꯏꯒꯤ ꯔꯤꯜꯁ ꯅꯝꯃꯤꯕ ꯀꯥꯡꯕꯨꯁꯦ ꯈꯤꯇꯪ ꯇꯣꯛꯄꯤꯁꯤ ꯏꯔꯥꯡꯁꯤꯗ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯔꯤꯕꯅꯤ ꯑꯩꯒꯤ ꯏꯄꯥ ꯏꯆꯥꯁꯤꯒꯤ ꯖꯁꯇꯤꯁ ꯑꯣꯏꯅꯅꯦ ꯔꯤꯜꯁ ꯅꯝꯕꯗꯣ ꯁꯨꯃꯥꯏꯅ ꯐꯣꯇꯣ ꯀꯥꯞꯄꯒꯅꯀꯣ ꯑꯁ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯤꯅꯦ ꯃꯥꯒꯤ ꯖꯁꯇꯤꯁ ꯄꯨꯊꯣꯛꯇ꯭ꯔꯤꯕꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯃꯤꯟꯅꯁꯤꯅ ꯑꯝꯇ ꯅꯝꯃꯨꯕ ꯈꯪꯉꯕ ꯑꯁꯦꯡꯕꯩꯗꯤ ꯈꯪꯕ ꯏꯁꯩ ꯑꯃ ꯊꯥꯖꯤꯜꯂꯒ ꯑꯗꯩꯗꯤ ꯍꯣꯏ ꯏꯁꯩ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯤꯡꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯁु ꯂꯩꯕ ꯉꯝꯃꯣꯏ ꯈꯪꯉꯕ ꯍꯦꯛ ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯏꯁꯩ ꯂꯩꯕꯥꯛ ꯅꯤꯡꯕꯩ ꯏꯁꯩ ꯑꯃ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯗꯩ ꯑꯉꯥꯡ ꯑꯃ ꯉꯁꯥꯏ ꯇꯥꯔ ꯂꯩꯔꯝꯕꯩꯁꯨ ꯂꯩꯕꯥꯛ ꯅꯤꯡꯕꯩ ꯏꯁꯩꯁꯤ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯔꯤꯜꯁ ꯃꯌꯥꯝꯗꯣ ꯆꯠꯍꯟꯒꯅꯨꯕ ꯑꯁꯦꯡꯕꯗꯤ ꯍꯦꯛꯇ ꯍꯥꯞꯅꯤꯡꯉꯤ ꯇꯧꯅꯤꯡꯉꯤ ꯑꯗꯩꯗꯤ ꯉꯥꯡꯅꯤꯡꯉꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯇꯧꯕꯤꯒꯨꯝꯁꯦꯕ ꯈꯪꯕ ꯑꯗꯨꯅ ꯃꯌꯥꯝ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯒꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯂꯥꯏꯛ ꯇꯧꯕꯤꯔꯒ ꯃꯌꯥꯝꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯊꯣꯛꯄꯅꯤ ꯑꯃꯁꯨ ꯁꯤꯗꯅꯤ ꯑꯃꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯔꯨꯕ ꯈꯪꯉꯨꯕ ꯈꯤꯇꯪꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯗꯣ ꯉꯁꯥꯏ ꯔꯤꯜ ꯅꯝꯒꯨꯝꯁꯦ ꯍꯥꯏꯁꯦ ꯔꯤꯜꯁ ꯅꯝꯕ ꯀꯥꯟꯗ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯩ ꯅꯪꯒꯤ ꯀꯜꯆꯔ ꯅꯪꯒꯤ ꯏꯃꯥꯅ ꯄꯣꯛꯂꯛꯏꯕ ꯏꯄꯥꯅ ꯄꯣꯛꯂꯛꯏꯗꯣ ꯀꯗꯥꯏ ꯄꯣꯛꯂꯛꯏꯅꯣꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯀꯗꯥꯏ ꯂꯩꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯗꯥꯏ ꯍꯤꯡꯗꯣꯏꯅꯣ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯃ ꯑꯗꯩ ꯅꯪꯒꯤ ꯀꯜꯆꯔ ꯑꯃ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯁꯤ ꯌꯦꯡꯉꯣꯅꯦ ꯀꯨꯀꯤꯒꯤꯅꯦꯅ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯔꯝꯃꯣꯏꯅꯦ ꯒꯨꯒꯜꯁꯇ ꯑꯗꯩꯗꯤ ꯀꯩꯅꯣꯗ ꯊꯤꯀꯥꯟꯗ ꯀꯨꯀꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯒꯦ ꯀꯥꯟꯗ ꯊꯤꯀꯥꯟꯗ ꯅꯪ ꯐꯪꯕ꯭ꯔꯥ ꯑꯈꯪꯕ ꯃꯤꯅ ꯃꯣꯏ ꯅꯨꯡꯇꯤꯒꯤ ꯉꯥꯡꯅꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯇꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯏꯕ ꯀꯥꯟꯗ ꯏꯔꯒ ꯍꯤꯟꯗꯤꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯐꯪꯉꯦꯕ ꯀꯩ ꯍꯥꯏꯅꯣ ꯍꯤꯟꯗꯤꯗ ꯑꯗꯨꯝ ꯍꯟꯗꯣꯛꯄꯤꯔꯛꯑꯦꯕ ꯈꯪꯉꯕ ꯁꯤꯒꯨꯝꯕꯁꯤ ꯈꯪꯕ ꯁꯤꯒꯨꯝꯕ ꯏꯃꯥ ꯏꯄꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯊꯧꯕ ꯃꯌꯥꯝ ꯂꯩꯖꯦ ꯁꯤꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯝꯕꯤꯔꯝꯕꯅꯤ ꯊꯝꯕꯤꯔꯝꯕꯅꯤ ꯈꯪꯉꯕ ꯑꯗꯨꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏ ꯐꯥꯎꯔꯤꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯅꯤ ꯈꯪꯕ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯧꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯕꯁꯦ ꯃꯁꯛ ꯇꯥꯛꯁꯦ ꯑꯩꯈꯣই ꯃꯅꯤꯄꯨꯔꯁꯤ ꯀꯥꯏ ꯂꯩꯕꯅꯣ ꯏꯟꯗꯤꯌꯥ ꯉꯁꯤ ꯐꯅ ꯊꯕꯛ ꯇꯧꯔ ꯂꯥꯛꯁꯅꯨ IAS IPS ꯄꯨꯗꯤ ꯈꯪꯉꯝꯕ ꯌꯥꯏ ꯑꯗꯨꯒ ꯒꯥꯎꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯁꯤ ꯀꯥꯏ ꯂꯩꯅꯣꯒꯁꯦ ꯈꯪꯗ꯭ꯔꯤꯕ ꯈꯪꯉꯕ ꯅꯣꯔꯠ ꯏꯁ ꯑꯁꯥꯝꯒꯤ ꯃꯅꯨꯡꯗ ꯅ꯭ꯌꯨ ꯕꯣꯡꯒꯉꯥꯎ ꯑꯗꯩꯗꯤ ꯗꯤꯕ꯭ꯔꯨꯒꯔꯒꯁꯦ ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯣꯏ ꯅꯣꯔꯠ ꯏꯁꯁꯦ ꯁꯨꯃꯥꯏꯅ ꯀꯟꯊꯣꯛꯑ ꯊꯝꯕꯤꯌꯦꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯑꯩ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯗꯤꯄꯦꯟ ꯇꯧꯕ ꯅꯠꯇꯦ ꯑꯃ ꯇꯧꯕ ꯅꯠꯇꯦ ꯑꯗꯨ ꯈꯪꯅ ꯊꯕꯛ ꯇꯧꯁꯤ ꯀꯩꯅꯣꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯃꯁꯛꯁꯦ ꯇꯥꯛꯂꯛꯏꯗꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯏꯖꯨꯀꯦꯁꯟ ꯃꯌꯥꯝꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯑꯃ ꯇꯧꯕꯗ ꯃꯌꯥꯝ ꯇꯥꯏꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯪꯍꯟꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯖꯔꯒ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅ ꯈꯣꯏꯔꯝꯖꯔꯤ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯨꯊꯣꯔꯛꯀꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯉꯁꯥꯏꯒꯤ ꯔꯤꯜꯁ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯈꯤꯇꯪ ꯊꯥꯗꯣꯛꯄꯤꯌꯣꯕ ꯈꯪꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯅꯦ ꯅꯪꯒꯤ ꯅꯕꯨꯡ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯃꯊꯃꯣꯏꯁꯦ ꯍꯟꯈꯤꯅꯦꯕ ꯈꯪꯕ
ꯏꯃꯥ ꯂꯩꯕꯥꯛ ꯉꯥꯛꯅꯦ ꯊꯣꯛꯂꯛꯏ ꯃꯌꯥꯝꯗꯣ ꯈꯪꯉꯕ ꯅꯪꯅ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔ ꯑꯃ ꯅꯪꯒꯤ ꯀꯜꯆꯔ ꯑꯃ ꯁꯤꯊꯕ ꯃꯇꯝꯗꯅꯦ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯅꯪ ꯅꯪ ꯅꯁꯛ ꯌꯥꯝ ꯐꯖꯁꯅꯨ ꯅꯁꯛꯇꯨꯗꯤ ꯐꯖꯔꯒꯅ ꯕꯣꯂꯤꯋꯨꯗꯇ ꯍꯣꯂꯤꯋꯨꯗꯇ ꯅꯪ ꯇꯥꯜꯂꯛꯑꯣ ꯑꯁꯦꯡꯕꯩꯗꯤ ꯅꯪ ꯏꯟꯗꯤꯌꯟꯒꯤ ꯑꯥꯏꯗꯜ ꯑꯗꯩꯗꯤ ꯑꯗꯨꯗ ꯊꯣꯛꯑꯒ ꯅꯪ ꯄꯩꯁꯥ ꯇꯥꯜꯂꯣ ꯃꯨꯝꯕꯥꯏ ꯆꯠꯂꯒ ꯈꯪꯉꯕ ꯑꯁꯦꯡꯕꯩꯗꯤ ꯑꯗꯨꯒꯨꯝꯕ ꯀꯝꯄꯤꯇꯤꯁꯟ ꯃꯌꯥꯝꯗꯣ ꯌꯥꯎꯔꯀꯥꯟꯗ ꯃꯤꯁ ꯑꯗꯩꯗꯤ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯃꯤꯁ ꯏꯟꯗꯤꯌꯥ ꯅꯣꯏ ꯄꯩꯁꯥ ꯇꯥꯜꯂꯣ ꯑꯁꯦꯡꯕꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃീഡിꯌꯥꯗ ꯈꯔ ꯑꯣꯜꯂꯒ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯊꯕꯛꯇꯣ ꯑꯗꯨ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕ ꯈꯪꯉꯕ ꯑꯗꯨ ꯀꯔꯤꯝ ꯀꯥꯟꯅꯕ ꯅꯠꯇꯦ ꯋꯥꯁꯨ ꯃꯌꯥꯝ ꯃꯇꯝ ꯂꯧꯋꯦ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯁꯤ ꯃꯤꯑꯣꯏꯕꯅ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅ ꯈꯣꯏꯔꯝꯖꯔꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯨꯊꯣꯔꯛꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯩ ꯏꯆꯥ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ